पाउजे दे युमफम ओइबा मरोइबा पाउ खरा अपडेट तौजरी NSNIM मई हौना सावरे अरुणबा कया फुंगलकले याना किबा वरोल सिंह आरन राभीना अपाम्बा मौंगदा सेमदोक सादोकले IM नागा पेस्टोर के मतंगदा NSNIM मई हौना सावबा लोइनना इंडिया गवर्नमेंट का जाना किबा अरुणबा वरोल कया फुंगबा औरकले साउथ ईस्ट एशिया दा पुआरी ओइरिबा नागा इशू की वरोइसिनबो इंटरलोक्यूटर आरन राभीना अपाम्बा मौंगदा सेमदोक सेमदिन तौदुना लेरे हाइना गवर्नमेंट ऑफ द पीपल्स रिपब्लिक ऑफ नागालैंड की मिनिस्ट्री ऑफ इंफॉर्मेशन एंड पब्लिसिटी ना थादोरक चेरोल अमना हाइरे चेरोल असिना हाई गवर्नमेंट ऑफ इंडिया अमदे NSNIM की चेयरमैन इसाक्सी सिसो जनरल सेक्रेटरी टी आइस मोइभागा कुमजाव सो इसिंग अनि तरा मंगादा खुदिक पिनखिबा फ्रेमवर्क एग्रीमेंट दा यावखिबा इट विल प्रोवाइड फॉर एन enduring inclusive new relationship of peaceful coexistence of the to entities bo lana new haiba wai aran rabina lakthoktuna chingi lusingba taraga mari NNPGS NTC amade Nagaland GB Federation da yenthoktuna aran ba wafam kaya thamlaga NSNIM bot lana wanana ba honare magna lakthokliba new sina maram oraga process asigi yana ba purakpada chauna thinthalagane wai asi lakthoraktuna origin asibo Indian Constitution gi makada loisina ba honari haire Sedolesina aran rabibo maral kya piratuna hai sahi asigi January kuntrada official oina pangthokiba wari chanaba aduda unparliamentary oiba wafam sidinake numit aduda NSNIM gi maikidege cherol pisinbada yawriba wafam sing hobodagi loiba phawba yabangam loi haiba wafam thamladuna nauna iraknaba hairakhe maduna trabadi makhatana wari sanararoi hainasu phongtokhi haire Government of India amade NSNIM anina sathariba bilateral talksida aran rabina yaba miyosing yeglaga NNPC bo third party oina hapsille high profile officer amagi magun ngakpangam daba firep leitaba lusingbani hairaduna confidential oiba framework agreement bo new haibo wai lokthokuna singi lusingba kya yenthokle Government of India da su aran ba pau kya tamjille haire serol asina makhatana hai Indian Air Force ki anoba aircraft tank amadi security force kya thajinduna naga taba mafam singda aki tujungba phawale Nagaland ki state force sing desu NSNIM gi leader sing amade member sing gi laifam khangdoktuna pau pirakna ba khangalle PM jauna tawnakhiba framework agreement aduda RN Rabina jauna thajaba manganna ba hotnare aina su makhatana phongtokhi atoba pau amadana Supreme Court ki judgment amana masanupi singbo masanupa gumna mama mapa gi chap manaba lanthom pinana ba khankhre Laibak asigi khwaidagi awangba wail sang Supreme Court ki yamna singthani ngai oiba judgment amagi matung inna masanupi singbo masanupa gumna mapa amasung mapu singe lanthum chapmana na pinaba rai takhre wail asi court asigi justice Arun Mishra S Abdul Nazir amasung MR Sahana saba bench amana sok lising ani mangagi September 8 dagi sanaba haurakhiba Hindu Succession Act ki amendment tawkhiba section 3 ki sahi nariba asigi matangda sengdok pada pikhibani haire Bench asina haikibada sok lising ani manga ke September 8 gi mamangda pokhiba masanupi khudimangna mapa adu hinglabasu natragana sikhrabasu chapmanaba lanthong phangbagi hak lei haina phongtokhi aire maragasida asaba hand sanitizer yolamba mioi ama phare asaba hand sanitizer yolamba mioi ama ngarang no bidang pung 3 makhai taba matamda city police station na konba khoya thong polem lekai da leiba dukana madagi city police na phagle haire pharaba mioi adudi langkol dagi Tomti Pauzelian sahi yang kaya ganitoy apokpa thangja pau kawe mahaki mathakta city police na case ama register tawre aire aroi bada content sing asigi maroi ba pau khara asiba pau damjari ba Manipur local news YouTube channel amade Facebook page asidagi yengbiri ba punam pathaga chari loina na channel asina adumda kanara badi subscribe like and share tawba kawi gunu punam po amuka na thaga chari